Akasvan Imphal Wahengbam Washington Pau Pajari Ahanbada Maruiba Pau Kendragi Griha Mantralogi Border Management Secretary Dr. Rajendra Kumarna Ngarang More de Satuna Bharat Amasung Myanmar Ngamkai Paringi Security Pibam Hanne Yangshin Kre Pradhan Mantri Narendra Modi Nangasi Asamda Brahmaputra Turelda Jahaz Matakta Parsha Pe Churchagi Charuk Ama Oina School Kunmangagi Mahirui Singawari Shanagani Amasung Rashtrapatina Haidi Saukatpa Bharat Ama Ohenabagi Damak Matamgut Sunaba Siksha Wakal Loksing Amadi Akoibagi Pibam the Sokhanda Bamongi Innovation Tangai Fade Kendragi Griha Mantralogi Border Management Secretary Dr. Rajendra Kumarna Ngarang More de Satuna Bharat Amasung Myanmar Ngamkai Paringi Security Pibam Hanne Yangshin Kre Magna Ngamkai Paringa Sida Ladiba Maruiba Security Outpost Sing Yangshin Bagaloinana Security Agency Sing Yauba Awang Bataki Mipama Pangtoktuna Ngamkai Paringa Sining Tinangak Siena Bagi Matangda Wapam Kaya Kanaki IGR South ki PRO na thokpa chero lamana hai mipamaduda mahakna drone amadi matamga chunaraba sensor sing sijanaduna ngamkhai paring yangshin bagi tangai phadaba wafam phongdokpaga loinana ngamkhai paringda ain kaiba mowongda chathariba thabak thoram sing thingduna laibak asigi ngamkhai kaihandana thamnabagi wafam phongdokhi None Zilla gi Hauksong PIC da lemna layang bagi camp amangarang pangthokre camp adu Tribal Research Institute Imphal amasung Hauksong Students Union punna sinduna pangthokpani camp adu da mioi chamayang khairom layangki Akoi bagi phibam yelhongmi gi saktam da singnarakpa amadi nungti gi hingna bagi lanpham da singnaba sing Haibra Hiram de Yak Palai Sing Utpagi Thoram Ama, Kwakithil Laiba, Imphal Art Gallery de Ngarang de Hokre, Thoramasi, Tahasigi Kunmari Paubasatagani, Masida, Pensin Yakpa, Tongan Ba, Makalgi, Lai Kunipan Utli, Amaromda, Class 3 de 8 Paubagi Mahirui Singi Oina, Lem the Chatagadaba Fine Arts Coaching Camp Ama Imphal is Kongpal Kaidem Lekai de Laiba, SI Arena of Learning da Hokre. Tabiba Pawashi, Akasvani, Imphal Dagini. Pradhan Mantri Narendra Modi na ngasi Assamda Brahmaputra Turelda Jahaz Matakta Pariksha Pe Charchagi Saruk Ama Oina School Kunmangagi Mahirui Singawari Shanagani Madugi Tungda Pradhan Mantri na Assamgi Ihogda Sahid Oi Krabamioi Sanipan Humpu Buning Singba Oina Gauhati da Nauna Shaba Swahid Samarak Khetra da Chatkani Pradhan Mantri na Lupak Koti Lisang Tara Nithoi Changadaba Ammonia Urea Fertilizer Project ki Bhumi Pojan Chupangtokani Mahakna Namarupta Miam Gimitin Amadasu Wangangani Numit Nini ki Kongcheta Ngarang Numijumba Matung da Gauhati da Thungkiba Sri Modi na Ngarang Gauhati da Lokpriya Gopinath Bordoloi International Airport ki Anauba Terminal Building Sangaki Magna Put Marfu Wangba Assam ki Ihan Hanba Mukhamantri Gopinath Bordoloi ki Murti Yamasu Maikum Hangtokhi Madugi Mamangda Pradhan Mantri na Nongchup Banglagi Nadia Jilagi Rana Khata Lupak Koti Lising Humsani Rongi National Highway Project Anishu Sangaki Magna Raija Dugi North 24 Pargana Jilagi National Highway 34 ki kilometer Tarat meter chatuk sangba Barasat Barajaguli section gi Jatra Suhunki Rashtrapati Dorpati Murmu na Haidi Nungshi Chanaba Khangbakanba Amana Amapu Ikai Kumnaba Amasung Punna Daita Lominaba Haibasi Supnagi Mamangai de Gilerakaba Wakalon Amakak Nate Masidi Sakti Leraba Madi Nungshi Chanaba Anova Male Mama Sangbat Nabagi Yumpamne Hyderabad ki Gajipoli de Fangtokpa Thoramamada Rashtrapati Murmu na Hai Saukhatpa Bharat Ama Ohenna Bagi Damak Matamgusuna Siksa Wakal Loksing Amade Akoi Bagi Pibam da Sokhanda Bamongi Innovation Tangai Fade Spirituality Haibasi Mioi Bajati da Asumba Lambi Unabagi Pambai Amani Hainashu Magna Makataki Kendragi Science Samasung Technology Mantri Dr. Jitendra Singh na Haksang Noikhalakpa Obesity ki Samasya Thingnaba Khunai gi Kanglupuna Magna Punna Hona Minabagi Tangai Fadabadu Pankre New Delhi Danganang Numitini Chathagadaba Asia Oceania Conference on Obesity Hogdokpagi Thoram da Wangang Bada Mantri na Hai
ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯑꯃꯗꯤ ꯅꯣꯏꯕ ꯍꯟꯊꯍꯟꯅꯕꯒꯤꯗꯃꯛ ꯗ꯭ꯔꯒꯁꯤꯡ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯕ ꯇꯉꯥꯏꯐꯗꯦ ꯃꯍꯥꯛꯅ ꯍꯥꯏ ꯚꯥꯔꯠꯇ ꯁꯤꯕ ꯃꯤ ꯃꯁꯤꯡꯒꯤ ꯆꯥꯗ 64ꯗꯤ ꯂꯧꯅꯒꯟꯗꯕ ꯃꯈꯜꯒꯤ ꯂꯩꯅꯥꯁꯤꯡ ꯑꯃꯗꯤ ꯀꯥ ꯍꯦꯟꯅ ꯅꯣꯏꯕꯒ ꯃꯔꯤ ꯂꯩꯅꯩ ꯀꯥ ꯍꯦꯟꯅ ꯅꯣꯏꯕ ꯍꯟꯊꯍꯟꯅꯕ ꯑꯔꯥꯟꯕ ꯃꯈꯜꯒꯤ ꯏ ꯄꯥꯎꯁꯤꯡ ꯕꯩꯖ꯭ꯌꯥꯅꯤꯛ ꯑꯣꯏꯗꯕ ꯃꯈꯜꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯃꯗꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤꯗ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯇꯧꯕꯤꯗꯅꯕꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯆꯥꯕ ꯊꯛꯄꯗ ꯑꯃꯗꯤ ꯅꯣꯡꯃꯒꯤ ꯏꯁꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯍꯣꯡꯗꯣꯛꯅꯕ ꯍꯥꯏꯔꯤꯕ ꯑꯁꯤꯃꯛ ꯑꯣꯕꯦꯁꯤꯇꯤꯗꯒꯤ ꯉꯥꯛꯊꯣꯛꯄ ꯍꯥꯏꯕꯁꯤ ꯖꯥꯇꯤꯒꯤ ꯃꯥꯡꯖꯤꯜ ꯊꯥꯅ ꯄꯥꯏꯈꯠꯀꯗꯕ ꯊꯕꯛꯅꯤ ꯍꯥꯏꯕꯗꯨ ꯎꯠꯄꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯗꯦꯜꯂꯤ ꯁꯔꯀꯥꯔꯅ ꯏꯌꯔ ꯄꯣꯂꯨꯁꯟ ꯊꯤꯡꯅꯕ ꯒ꯭ꯔꯦꯠ ꯁ꯭ꯇꯦꯖ 4ꯒꯤ ꯗ꯭ꯔꯥꯏꯕ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯕ ꯍꯧꯈ꯭ꯔꯦ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯃꯟꯇ꯭ꯔꯤ ꯃꯟꯖꯤꯟꯗꯔ ꯁꯤꯡ ꯁꯤꯔꯁꯥꯅ ꯅꯨꯡꯁꯤꯠ ꯁꯦꯡꯍꯟꯗ꯭ꯔꯤꯕ ꯎꯗ꯭ꯌꯣꯒꯁꯤꯡ ꯑꯃꯗꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯥꯏꯠꯁꯤꯡꯗꯁꯨ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯄꯤꯈ꯭ꯔꯦ ꯆꯦꯔꯣꯜ ꯑꯃꯗ ꯁꯔꯀꯥꯔꯅ ꯍꯥꯏ ꯄꯨꯟꯅ ꯅꯟ ꯀꯝꯄ꯭ꯂꯥꯏꯟꯠ ꯎꯗ꯭ꯌꯣꯒ 712 ꯊꯤꯡꯖꯤꯜꯂꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗ PUCC ꯁꯔꯇꯤꯐꯤꯀꯦꯠ ꯂꯥꯈ ꯑꯃ ꯍꯦꯟꯅ ꯏꯁꯨ ꯇꯧꯈ꯭ꯔꯦ ꯁꯔꯀꯥꯔꯅ ꯒꯥꯔꯤꯁꯤꯡꯗꯒꯤ ꯆꯂꯥꯟ 12,000 ꯀꯛꯄꯒ ꯂꯣꯏꯅꯅ ꯒꯥꯔꯤ 13,000 ꯍꯦꯟꯅ ꯆꯦꯛ ꯇꯧꯈꯤ ꯃꯔꯛ ꯑꯁꯤꯗ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯗꯦꯜꯂꯤ ꯑꯃꯁꯨꯡ NCRꯗ ꯉꯔꯥꯡ ꯂꯩꯆꯤꯜ ꯀꯨꯡꯅ ꯊꯥꯕꯗꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯊꯣꯛ ꯄꯥꯏꯁꯤꯟ ꯇꯧꯕ ꯑꯃꯗꯤ ꯔꯦꯜ ꯒꯥꯔꯤ ꯆꯦꯟꯕꯗ ꯑꯄꯟꯕ ꯊꯣꯛꯈꯤ ꯗꯦꯜꯂꯤ ꯑꯦꯌꯔꯄꯣꯔꯠꯅ ꯍꯥꯏ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯅꯤꯡꯊꯤꯅ ꯎꯕ ꯐꯪꯗꯕꯗꯒꯤ ꯐ꯭ꯂꯥꯏꯠ 139 ꯂꯣꯝ ꯀꯦꯟꯁꯦꯜ ꯇꯧꯈꯤ ꯏꯟꯗꯤꯌꯟ ꯔꯦꯜꯋꯦꯖꯒꯤ ꯗꯦꯜꯂꯤ ꯗꯤꯕꯤꯖꯟꯅ ꯍꯥꯏ ꯗꯦꯜꯂꯤꯗꯒꯤ ꯆꯦꯟꯕ ꯔꯦꯜ ꯒꯥꯔꯤ 38 ꯂꯣꯝ ꯄꯨꯡ 2 ꯍꯦꯟꯅ ꯊꯦꯡꯊꯈꯤ ꯉꯁꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯒꯤꯗꯃꯛ ꯍꯧꯖꯤꯛ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯒꯪꯒꯥ ꯂꯩꯔꯦ ꯒꯪꯒꯥ ꯊꯥꯒꯠꯆꯔꯤ ꯋꯥꯁꯤꯡꯇꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯌꯦꯡꯁꯤꯟꯈꯤꯕ ꯁꯥꯏꯟꯁ ꯀꯪꯒ꯭ꯔꯦꯁ 2015 ꯍꯧꯗꯣꯛꯈꯤꯕ ꯑꯃꯁꯨꯡ ꯖꯄꯥꯟꯒꯤ ꯗꯦꯂꯤꯒꯦꯠꯁꯤꯡ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤꯕꯒꯤ ꯄꯥꯎꯅ ꯉꯁꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯣꯏꯔꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯀꯛꯊꯠꯂꯝꯕꯒꯤ ꯋꯥꯊꯣꯛ MSAꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯆꯠꯂꯒ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯑꯦꯗꯤꯁꯟ ꯑꯅꯤꯃꯛꯇ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯄꯥꯡꯊꯣꯛꯀꯗꯕ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯦ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯌꯦꯡꯁꯤꯟꯅꯕ ꯗꯥꯛꯇꯔ ꯔꯥꯖꯦꯟꯗ꯭ꯔ ꯀꯨꯃꯥꯔ ꯃꯅꯤꯄꯨꯔꯗ ꯊꯨꯡꯂꯔꯦ ꯍꯥꯏꯅ ꯁꯅꯥꯂꯩꯄꯥꯛ ꯄꯥꯎꯆꯦꯗ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯄꯥꯎ ꯑꯁꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯗꯁꯨ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯍꯦꯗꯂꯥꯏꯟ ꯄꯤꯗꯨꯅ ꯑꯍꯥꯟꯕ ꯄꯥꯎ ꯑꯣꯏꯅ ꯐꯣꯡꯂꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯈꯨꯠꯂꯥꯏ ꯂꯧꯈꯠꯄꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯦ 51mm ꯃꯣꯇꯥꯔ ꯁꯦꯜꯒꯤ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯑꯉꯥꯡ 3 ꯁꯣꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡ ꯄꯥꯎꯆꯦꯗ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯃꯅꯤꯄꯨꯔꯁꯤ ꯇꯣꯞ ꯇꯣꯞꯄ ꯏꯀꯣꯁꯤꯁꯇꯦꯝ ꯂꯩꯖꯕ ꯃꯍꯧꯁꯥꯒꯤ ꯂꯤꯚꯤꯡ ꯂꯦꯕꯣꯔꯦꯇꯔꯤ ꯑꯃꯅꯤ ꯍꯥꯏꯅ ꯔꯥꯖ꯭ꯌꯄꯥꯜꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯗ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯖꯄꯥꯟꯒꯤ ꯗꯦꯂꯤꯒꯦꯠꯁꯤꯡ ꯃꯅꯤꯄꯨꯔꯗ ꯊꯨꯡꯂꯈꯤꯕꯒꯤ ꯄꯥꯎ ꯃꯅꯤꯄꯨꯔ ꯃꯦꯜꯗ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯄꯥꯎ ꯑꯁꯤ ꯑꯇꯩ ꯄꯥꯎꯆꯦꯁꯤꯡꯗꯁꯨ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏꯅ ꯐꯣꯡꯅꯔꯤ ꯍꯩꯔꯣꯛꯇꯒꯤ ꯏꯟꯗꯣꯔ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯐꯥꯎꯕꯗ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯕꯣꯔꯗꯔ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯣꯔꯦꯗ ꯆꯠꯇꯨꯅ ꯉꯝꯈꯩꯗ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯑꯦꯗꯚꯥꯟꯁ ꯁꯦꯟꯁꯔ ꯁꯤꯁꯇꯦꯝ ꯁꯤꯖꯤꯟꯅꯅꯕ ꯈꯪꯍꯜꯂꯝꯂꯦ ꯍꯥꯏꯕ ꯄꯥꯎ ꯍꯨꯌꯦꯂꯥꯟ ꯄꯥꯎꯗ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯂꯧꯃꯤꯁꯤꯡꯒꯤ ꯊꯥꯖꯕ ꯐꯪꯅꯕ ꯇ꯭ꯔꯦꯅꯤꯡ ꯐꯪꯂꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯍꯣꯔꯇꯤꯀꯜꯆꯔꯒꯤ ꯗꯤꯔꯦꯛꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯒꯤ ꯑꯦꯡꯀꯔ ꯀꯂꯝꯗ ꯐꯣꯡꯂꯤ ꯃꯅꯤꯄꯨꯔꯤ ꯂꯣꯜ ꯏꯟꯗꯤꯌꯥꯒꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖꯇ ꯆꯜꯍꯟꯅꯕ ꯀꯃꯤꯇꯤ ꯁꯦꯝꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯁꯅꯥꯂꯩꯄꯥꯛ ꯄꯥꯎꯆꯦꯒꯤ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯐꯣꯡꯂꯤ ꯋꯥꯁꯤꯡꯇꯟ ꯊꯥꯒꯠꯆꯔꯤ ꯒꯪꯒꯥ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯀꯦꯟꯗ꯭ꯔꯒꯤ ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯥꯂꯌꯒꯤ ꯕꯣꯔꯗꯔ ꯃꯦꯅꯦꯖꯃꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ ꯔꯥꯖꯦꯟꯗ꯭ꯔ ꯀꯨꯃꯥꯔꯅ ꯉꯔꯥꯡ ꯃꯣꯔꯦꯗ ꯆꯠꯇꯨꯅ ꯚꯥꯔꯠ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯚꯝ ꯍꯟꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯁꯤ ꯑꯁꯥꯝꯗ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯇꯨꯔꯦꯜꯗ ꯖꯍꯥꯖ ꯃꯊꯛꯇ ꯄꯔꯤꯛꯁꯥ ꯄꯦ ꯆꯔꯆꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁ꯭ꯀꯨꯜ 15ꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯑꯃꯁꯨꯡ ꯔꯥष्ट्रपति द्रौपदी मुर्मुना हाइरी चौखटपा भारत अमा ओइहन्नबगीदमक मतमगा चुनबा शिक्षा वाखल लौसिंग अमदि अकोइबगी फिबमदा सोखन्दबा मवंगी इनोवेशन तंगाइफदे पाउ लोइजरे